Assalamu alaikum warahmatullahi wabarakatuh. Hazrat adumba angakpa wari ama mayam ikoi tamina si amna nungsiba amdi amna angakpa wari ni mangdu uriba photo si ikoi ki adumba jinda karamat amadi haidi Allah gi Rasul sallallahu alaihi wasallam gi adumba chena thajaraga chatkiba mi amagi karamat haibase mohi matik magunja kyam phulai haibduni mahaki kabar ase adumba ikoi ki Allah gi wali mahaki maming Hazrate Baba Fariduddin rahmatullah alayhi hariba mahakse Afghanistan da poga chahi chanipan gi mamangda nungsirba chinawsing India da laga Kerala gi Thangalpara hariba mafamduda adumaina mahaki hujuchi mazar kabar mubarak asi lairi mi punamak zarat kya lagnari chahi khudimaki nong magi mi myam chatnai ikhoi khudimaksu inshallah lana hollaga am ziyarat phangbo oisanu amadi nungsirba chinawsing mohogi karmaina jinda wali karamat oibaisi mayam tamina se asumba achuk chawgrab nunga si ching mathak tagi on thraga mahak hek kabargi mahaki khongya maya da lepaga hek kaigum on thagradi tungda leiriba makhada leiri basti mi tariba mayam ado mahaki kabar asina mahak Allah gi fazal karam dagi nunga si lep khibadagi mi ki asopan asi na kya yawdabadu ekoi ngakhiba asini angak pasi ujik chu mi kudima angak pasi lepal naidana mi kudimang laaga yeng basu lepte nungsirba snaw singa sumna Allah taala na yakhiba mi amase kabar manungda hingduna lay amadi awaba tar abakya da adumba wali singi kabar gi mubarak ase mogi maithong ase mogi kabar mubarak ase gi jariya de Allah taala na adumba azab kya da koi kai thokpi haibisi koi na hadis tagi amadi koi na adumba lairik singdagi tapasu phangi adu nungsirba chinaw sing ko so ibadat ikoi gi toba tawraga Allah taala de koi so adumba Allah gi wali mu oi na koi ibadat tawsi na ma sonsi amadi matam khudimukta Allah kauduna wahliba khudima se Allah na wahin bana haibisi ikoi gi thamoi di yakin semsi inshallah. Assalamu alaikum warahmatullahi wabarakatuh.